Popilalna barricade thangkatuna namkhairga changnaba honakhiba angakpagi masak oikhi. Bharat sinba thungna Congress Party na changsingadaba nationwide March to Raj Bhavan gi khongjang Manipur da su MPCC na sinduna ngasi satkre. Manipur da thokliba tha 18 sujilaglaba irang asigi matangda Parliament putoktuna khanasi Manipur da peace and normalcy puraknaba NDA government amadi Manipur lengakna honadabagi mayokta ngasi Bharat sinba thungna Congress Party na changsingadaba nationwide March to Raj Bhavan gi khongjang Manipur Pradesh Congress Committee MPCC na su sinduna changsinki. Adumainamak masing yamlaba Congress ki thomi sing amadi MLA singna Raj Bhavan tamna changsin naba thorang torkpada Central amadi State Security Force na MPCC gi gate ta palon 9 na ngaktuna thamki khongjang changsin naba honor khiba MPCC gi luching basing yauna thomi sing security ga muknabada asok apan khara nangki nungtil pung anirom tarakpada Police ki maikai dagi MPCC ki luchingba K Megasandra luchingba Congress ki MLA sing amadi thaupu bakhara khangalaba matungda Governor tamna chatnaba khanganki adubu thomi singsu thomjilaktuna Governor Banglo fawba rally chatkhibaga loinana luchingba singna Governor da memorandum pisinki. Tokliba lansida mariba kidamak thawaina pontha pikhraba athoba James Bond ningombam gi ningsing mitam gi maikhum hangdokre. Mafam asida tilliba miyam asi naha oiriba James Bond luhongbagi tinba miyam nate mahaki ningsing mitam hangbagi tinba miyam ni haibasi Manipur gi lengakpa singna khangduna maral leijadraba thawai kaya mangan khigadage haibadu khantabiu Nando Luwang. Pawnil Call News Service ta phongdoropagi matungina iramdam Manipur da thokliba irang asina maram oiraga kumja 2023 gi December 13 da kadangbanda Kuki militant singna landarakpada mare ba kidamak thawaina pontha pikhraba mayang langjing taning mayai lekai dagi ningongbam Ranesor amadi ningombam Ombi Iboyaima anigi machanupa ahan athauba James Bond ningombam gi ningsing mitam ama ngasi mayang langjing bazar da leiba ibudau kaubru harau pung mamangda maikhum hangdokre. All Manipur United Clubs Organization Amuko amadi Rural United Clubs Organization Ruko na sin langduna lamdam asida leiriba club organization civil society organization amadi marapai bi lukaya gi makok thongbasing amadi mayang langjing GP amasung tongan ba mafam kaya gi GP gi chairman amadi social workers kaya na thoram mapu oiduna pangthokhiba thoram aduda mafam kaya digi lakpa miyoi kaya su saruk yaduna leikhidrabagi mitamda haikat leikat tamduna ikai khumnaba utkhi thoram aduga mari leinana amuko gi president Nando Luwang na phongdokhibada ngallingai matamdagi hauna Leibak ningthau machin manau amadi phamnaiba singi marakta lingjen manadabadagi Anglo Manipur War sahi taret khuntak pathoktuna Manipur na mikha ponkhibagi wari singbun kaya mirol kaya da liduna amadi wahang kaya hangduna lakpagum ngasisu lamdam asigi lengak pasing amadi makok thongbasing mayamna lingjen manadabadagi phurupta yumpham oiba lawlup amadi mitop miyan singna landaraktuna iramdam Manipur bu maset tananaba honarakpabu mayoknabada mangamsanba ngamdri amadi micham miyam kaya Thawaina pontha piri asigumba thogdok asi lengakpa sing amadi makok thongba luchingba kayana pukchel sengna maraibak nungsiba amaga loinana thabak tawrabadi hairiba thogdok sing asi thokloi haiki mahakna makha taraduna ngasigi mifam asida tilliba miyam asi naha oriba James Bond luhongbagi tinba miyam nate mahaki ningsing mitam hangbagi tinba miyam ni haibasi Manipur gi lengakpa singna khangduna maral leijadraba thawai kaya mangan khigadage haibadu khanthabiu mitop miyan cha singna iramdambu laksin lakliba asidagi kanminna horasi haiba wafam sing su phongdokhi Kuki Jau Council na Kangpopi Power ga Bairo ta chatpa yaroi haina Kihallasu Chief Minister Birena Roba Bhenani Festival da saruk yakre Paunin Kon News Service ta phongdoropi matungina Kuki Jau Council KZC na Senapati da pangthokadaba Roba Bhenani Festival da Kangpopi Power ga Bairo ta chatpa yaroi haina kihanba lerabasu helicopter gi khuthangda Paumai Naga Jati ki festival asida Chief Minister Nongthombam Birena saruk yakre lengaki minister amadi MLA kayana saruk yaduna pangthokhiba thoram aduga mari leinana Chief Minister N Birena hai lamdam asida khundaminariba yelho purup sing amato oina amana amagi mateng pangminaduna lamdam asibu mahausa ki punsida hanjilakna bahona minasi Leibak ki thabak thoram singsu Senapati da khundariba yelho purup singna mateng pangbiyo haiki Manipur da khundaminariba purup singi phajaraba nat amadi chanabi kaya asi sautokchaningai ni haiki panba yai ngasi pangthokadariba Roba Bhenani Festival gi thoramda Chief Minister N Birena Chief Guest oina saruk yanaba
Kangpopi fauduna chatkadoriba asida Kukijo Council KZC na akan mamongda yaningdaba phongdorokle Kukijo Council KZC na thadorokpa cherol amagi matung inna Roba Benani Festival thoram asibu ikai khumnai Chief Minister na festival asida saruk yabada karisu akaiba leite adubu by road Chief Minister na Kukina namna tariba Kangpopi fauduna chatkadoriba asi council asina akan mamongda warning torakle Chief Minister na Kangpopi fauduna chatpagi lambi asi cancel tawduna atopa lambi amada chatnaba council asigi maikaidagi khangalakle karigumba buffer zone asi lansilaktuna phattanungda tholakpa tarabadi maduda tholakpa apaphatta pumnamak Manipur lengakna pugadabani haina su cherol aduna palli laikhidraba amasung phakibasing pripaka mari leinade Paujal News Service to phongdorokpagi matungina Tasigi Taratareta Thobal SP ki conference to pangthokhiba paugi mifam amada Manipur Police Department ki DIG Range 2 ki Thaupuriba Jogesh Chandra Haubijamna paumising da phongdokhiba wafamsing adu samjin sajinba pumlan lanba amadi Manipur Police ki mahausadagi hainaduna laglaba sin thibigi hainabising adu nahuna amuk mathi phonglakpani haina Pripaki Publicity Officer Department of Publicity and Propaganda na thadorokpa Cherol amana phongdorokle Cherol sida Salungpham High School mayada Manipur Police Commando na haukiba tang 13 gi ayuk pung 4 makhai rom tabada Pripakni haiduna nongmai kaptuna hatkiba Thobal Khekmandagi Laisram Prem Elias Loktak sahi 19 apokpa L Romel Singha amadi Pripakni haiduna pharba maitai khul ngakpa mioi taruk Hairok Part 2 mayai leikai dagi khul ngakpa Thoksom Momocha Elias Sani sahi 19 apokpa TS Ibochau Kakching Khunau Tampak Mayum Lai Leikai dagi khul ngakpa Sarang Tem Anan Elias Malem sahi 13 apokpa S Syam Singh Samram Maning Leikai Mapi Laibung dagi khul ngakpa Ningthogjam Karna Elias Pisak sahi 13 apokpa N Ukil Singha Thinungai Kha Leikai dagi khul ngakpa Ningthogjam Manoranjan Singha Elias Khagemba sahi 12 apokpa N Singhajit Lampen Sana Kaithen dagi khul ngakpa Thongam Phalguni Elias Urikpa Elias Thoithoi sahi 13 apokpa Laikhidraba TS Devan Singha amasung Lampel Komberi dagi hujikna Kuyatong Polem Leikai machinda leiba khul ngakpa Moirang Them Johnson Elias Thongna sahi 12 apokpa M Kumar Singha hariba mioising asi Pripak amasung masigi lanmi Sanglup Red Army ga hiram amatada mari leinade mioi taret mak haukiba chahigi me ahumdagi haurakhiba kuki narco terrorist singna lamdam sida chatarakliba genocide amadi ethnic cleansing gi akanba landa sing asidagi ngakthoknaba kangleipakki kachin koya dagi miyam hauruktuna akanba lantheng chathariba asida khul ngakpo oina masaki sintha pangthokjabani haina lawi hairi Cherol sida haukiba chaichat November gi 13 ki numidang wairam pung 8 adwaida Manipur Police ki Senior SP Combat Nectar Sanjanbam na Jiribam Zakurador dagi Kukinar ko terrorist singna phadnu pukiba micham taruk thadoknaba miyamgi khongjang changsinbada saruk yariba Jiribam Kamranga dagi Mahairoi Khundrakpam atauba chahi 19 apokpa KS Tombi Singhan Nongmaina kaptuna hatkiba amadi Jiribam Mahai Kulendagi Kaisam Bisan Singha chahi 19 apokpa Bijen Singha buna asopan nangankiba asina singba kaya nauhongna na thoklakle ngarang nahanda amuk hanna Mahairoi Premgi wathok amadi khulngakpa kaya lalhobani hajinduna mathang phaba horliba ase Manipur Police ki ka henba thawongni makoina mathona pharabadi chingi district sing da chatuna kuki narco terrorist sing na maning tamna chatariba thabak thoram sing ase makha chathahangenu loinana mayum mai thadok pi khraba kangleisa kaya gi punsibu mahoksa gi punsida hanchin hanaba honabada akanba thodang lopam thoi hairi zero alsida Manipur Police Commando sing mikap thopiro Khambi Michael Lasi E. Masel Onsin Aduna Hatpagi Tabu Kudak Telepiro, Iram the Mayhona Chak Labada, Nakoi Police Commando ni Haiduna Yauroi the Bigi Maram Late, Nakoina, Asigumba Togdoxing, Asi Makatana, Satrak Labade, Ganglay Miam Nan Nakoi Natakta, Achobo Para Amatam Birakani Hivasi, Matam Chupada Ningsing Bob Pagani Haine Sumak, Makatana Fondorgli.